Hello mayam, 2026 ki relationship ki January, February, March for ki yang jarakego. Adu da sigi je no contact labor oraga su yum palaba oraga su single oraga su adum pulab adum yang minaba yai ko. Ado mens rasi dan hojaraage mens rasi ki je January tha da kitang nungsinaba oraga su satisfy kitang oidaba adumai yarokpa yai ko haidi nang nadi nangi wakhal ladi fajana victory oina success oina bai tai nungsinabdi hena mari chetnaba chatninge ko adumaina adugo mangonda karigumba khar pallaga laigadong tawe ko partner sida karigumba ready oidri haibadong adumaina di laigadong tawe aduga noibani gi marakta marai sangtana ba yena ba lakadojina haidi nangna nungsinari ba noibani do haidi satisfy rokta bai tare nangna haibana ma tokthorokpana ma adagi nangna tohaningbana ma adumaina torokpa hai tare adumaina lakpadagi nasada kitang wakhal nungaita ba adumaina marai sangtana ba thorokpa yai adagi di pau fauna da ba khotta ba adumaina torokpa su yai ko adugu pau fauna da ba torokpa se January tha si torokpa se February da de mo hanjanna ba gi reunion adumaina thole ko amo hanjanna ba gi se hanjana taraga su February tha si da nangonda confidence kitang ni wa le ko hanjana da maramdi nungsinari ba noibani je nangna khara effort thadabra natragana mana thadar noibani marakta amatang effort thadare ko amana di thadadre aduduna maram waraga noibani marakta saunaba khonaba tholokpa su yai aduga single isinau singi waraga su haidi chance mangre kaina isada khanjaba gumba ko haidi haihauddre khotre ai chance mangre na adumaina khanjaba khara su thokpa yai ko adubu advice oina hayo haraga di sida tholai se nangna chumme khambado tawbiyo na haiko maramdi third party am di yawe ko third party se mina thugaim ko pa adugina tongan thamgraga haidi namanabi gai natra namanabana su hanjanaro bai adu da harakpa su yai tawadabu family oraga su ko adumai harakpa yai tawadabu nangna khaliba poto adu tawbiyo hai ko nangna chumme na khaliba poto adu tawbiyo na hai aduga haidi nangna di hujikan je haidi January do oibani na hojite na adum tholokpa su yai ko haidi nangna sauningaga su yamna freely oina nangi partner li haidoktre ko nangna ai wa pa ngangaroge natraso aina khaliba pungni khali je thammage haido aroi kaina adumaina khanba yarongadaba male ko January tha sida kitang ungkhanaba kona da pau phongna da adumaina ga kitang leirae adu amu hanjana pa je nangi wakhanda leire ko adumaina tawbiro aduga nangi partner gi oina mana hoji khanba poto mana khalamgadaba poto haijarake partner na di nangje hanonda haidokta po oidini wasi je haidi nang leibagi ai leibani nangna sembirakpani nang leibana ai motivate tawbani nang leibagi aina sumain tawbani haidi haidoktra masada khanjai ko ado nangi partner je ready di oidri ko ready oidaba je kari gum khara haidi yum saba loidabani khangdaba su yaina tagana career sida haidi mi oidri khanbagira ade kari gum ama ready oidri ba adu nangonda effort che thadaраktaba su adumai oiramba yai ko nangonda haidoktra ga su mensra sigi oina mathangda Brishabh Rashi gi ko Brishabh Rashi gi oina di single gi oina di yamna phare ko single chawni gi mi ama lakpa yai ko January tha sida aduga anauba relationship haubagi tanja ama adumaina phangba yai Brishabh Rashi gi oina aduga hana relationship leirama ba ichina gaisu adum anauba relation bi atopa haidi khangnaba khoppa nataba hana leiramiba ungkhatnaba adagi di khana chainaba yawba oraga su haidi adugi potto loisallaga nongna hauningba ade haurage khanba adumai yaramba yai ko Brishabh gi oina aduga wakhal nungaitaba je kitang tholokpa yai wakhal nungaitri se atagi nate matam pinadaba ko noibani marakta matam je sangnadrira natragana matam pinadaba gi adumaina issue khara leinarakpa yai ko haidi importance khara pibidaba adai block tawnaba khotpa tawba yai adui taraga so haidi lakadariba problem gai je na adum handle tawge na khale adum handle su tawe ko haidi kaino sida February tha sida adum handle tawani marandi January indi yam phare ko January de kasu yam laire February tha da kitang ungkhanaba khotpa adumaina leibi yai ko aduga March tha da di adum yam phare March tha da di ngasai lakada haidi leiramba issue mayam do loina clarity ama loi lae ko adum phajana chatlage loisellage adum new start ama tawrage adum ain khale ko de koiba chappa khoppa su yai March tha da haidi partner ge ko haidi unaba adum ain chappa yai aduga couple gi oraga su nungsinariba oraga su ko kitang dominant nature am ni chele ko kana gumbam da adnangi partner or mai nang or mai hai adu tawsi adu taw na adumai taw do yaning de si taw haidina adumai nang na kitang adumai dominant taw ko adumai na tramana kitang dominant taw pa adu gumba yarok pa yai ko adu Brishabh ki phadi phai adum clarity lae aduga relationship che adum phajan chale ko adi January tha da relationship ano hawbagi ma leigre ko aduga nangi partner na khanba pot che si jai haijar ke nangi partner je matam khara pame hai ko masa mathanda nangwanda haidoktraga so magi oiba matam khara pame haidi man tawgadawba ama do adu matam je pambai oiramba su yai ko nangwanda haidi matam khara piraktabdagi nangna wakhal nuaitaba issue khara tholokpa smain tawreje ko adu yang kayana atopadi leite Brishabh ki oina di mathangi je Mithun Rashi gi ko Mithun Rashi ge je
ending oiba hai ko ending oiraga relationship new start tawba ma adumai orakado ma ending oiba hai je makhan yame ko haidi huji khangnari banandra kazu hana khangnaram ba magi adum paudi phawra apa hai tare sum yelaga leiba gumba adugumba do losangi ba hai ko adugumba losangi je January gumba jida losangi ga ba male ending oiba na tholokpani na ko aduga restart haidi huji nungsinari ba mido phajana oina khangnagi bagumba adumai tawba yai aduga hana leiramba phattaba haidi huji nungsina taraga jo hana chayena ba adagidi marai sangdana gi adu mayam do loina lotion bagi mawong da lae ko adumaina January thasida aduga gift kumba surprise kumba pining ba khoppa le mawon haidok traga so adumai wakhal da khanba le ga sun pibiu ka su kaide ko adu khalam ga da su male January thasida ko adumaina piba khoppa taraga so dum pibiu aduga hana leiramba khoigi relationship ta jo amuk haidi ending ai amar jo pu ba yai ko haidi mana hana tawgiba pot haidi magi lamchat kumba adugumba mana yaning da aduna maram oraga ma amu ngakpi ba ngam da ba adugumba khara adumaina le ka da ba male ko haidi huji nungsinari ba sida natraga jo leminari gi bisa natraga jo hana khangnaram bo oraga jo ko adugumba ending oi gi bai tai losalaga amu nauna restart tawba ko adumai oi aduga February thaji da kitang up down khar laini ko up down je fazana mature orakpagi ni ko haidi nungsinaba matam da wari je dung toina sanarakta bi haidi ngaktang fazana dung wari sanaraga wa fazana ngangnarakta bi da adumaina kitang torokpa yai ko haidi amada oina career do focus tawbani khangde adumaina tawgibagumba adumaina orakadaba male up down de adumaina challe February thasida ko confidence su kitang leiraga su haitare nungsinabda kitang handai ko nungsinabada handai habadi ngasai wa fazana ngangnarakta adagidi ngaktang haitare pauje fazana phaunadaba haitare ne ngak phaunarambaga e fazana di dum hainaba adumaina oe ko adugo March tha da di decision ama lawe decision lawe mawong tawe ado haidi nangi choice to haidi career su lai si su lai ado fazana do balance da chakke ado career da khara hena focus tawgira natraga na nungsina ba kaidana ba haitare adumaina tawba adumaina decision ama lawbagi lai ko aduga nungsina ba je yam ka hena noibani mark express ti am ka hena tawnadre ko uthokpa khotpa de adumaina di oide ado nungji nungsiraga ju e wari do fazana sanaraga ju am ka hena haidi anga macha do ngai tare ne nang adu tawba da tawba adumai kasu hainaba adumai thoina oidre ko 2026 ki je kitang mature oina changjal le ado nobani koiba chappa adumai tawba su ai travel gumba ko aduga changes ti lai yamna ko haidi nobani marak sida natraga ju Mithun Rashi gi nangi oina changes yamna lai adu changes lakpa je positive lom da ni ko lai je haidi aphaborom da ismaina tarambo roga ju hokto ge kholage na adumai khalak pasu yawo male ko Mithun Rashi gi oina aduga nangi partner gi magi wakhalo na kari khalle hai taragadi hana thajaramdrasu haitare hana nangonda lana khalamagasu hana thajaramdragasu hiti thajarage na khalakpa adi nangonda nanga tawgibduna nanga chummi na khalakpa nanga tawri potu nanga partner na hana thajaramdragasu hiti thajarage chummi na khalakpa do adumain khanma male ko adi mana choikiba langkiba lairagasu adum loisallage haidi matungna soyelaroge na adumain nangi partner na adumain khanma male ko Mithun Rashi gi oina mathangda Karka Rashi gi oina nangi partner da nangna yamna haidi nungsirure ko edik oi bidongna tawre aduga noibani marakta amana dominating oiba control tawba amadi yawe ko haidi nangna gumba tawrangadaba male maramdi nangonda tension stress gumba leibagi yaure tension stress leije nangna khambane na chawsalo bai tare aigi partner na ai thado amgadra natraga na kalakpa adagidi khambanba adumain phawbadagi nangonda tension adumaina stress lerakpa ko adumaina oi January thasi ko aduga nangna yam nungsi jarure partner se aduna nangna si tawganu khotkanu harga man tawrakpada haidi kitang nungai tawa adugumba haidi nangna khamban chawba hemambeni ko haidi nangi partner jina hena nangna darkar taina khanbado adugini ko nangonda stress leije topa thudukpa lete Karkar gi oina yam phai ko aduga February thasi da nangna natraga nang partner risk amadi lawgani ko haidi nang phangnaba haitare nang phangnaba hena nungsinaba adagidi single gi oitaraga e maje haihorage adagidi yanaba takhorage haidi migi oheningdabado migi oikidrana adumaina khanba aduduna maram oraga risk lawraga thabak tawba yai ko nangna oirasu yai natraga nangi partner na oirasu yai ko anamana nangna di tawgadaba male Karkar gi oina ko nangna risk lawraga thabak kuma tawgadaba male thabak haibadi changsi ngawragira adagidi haihorage adumaina ko aduga March ta ju adum yamna care lawbi ko nangna su care lawe partner su care lawe adubu care lawba se
issue ꯈꯔ ꯂꯥꯛꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯃꯥꯏꯅ ꯂꯣꯏꯁꯟꯁꯤꯒꯦ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯟꯖꯩꯀꯣ ꯀꯃꯥꯏꯅ ꯂꯣꯏꯁꯟꯁꯤꯒꯦ ꯀꯃꯥꯏꯅ ꯈꯠꯅꯔꯣꯏꯁꯤꯒꯦꯅ ꯃꯔꯝ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦꯕꯀꯣ ꯏꯝꯄꯣꯔꯇꯦꯟꯁ ꯌꯥꯝꯅ ꯄꯤꯔꯨꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯅꯁꯥꯗꯨ ꯑꯗꯨꯝ ꯏꯝꯄꯣꯔꯇꯦꯟꯁꯁꯤ ꯑꯗꯨꯝ ꯄꯤꯖꯔꯦꯀꯣ ꯅꯁꯥꯗꯣ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯗꯨꯝ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯗ ꯔꯤꯛꯁ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯈꯤꯒꯦ ꯑꯗꯩ ꯏꯁꯨ ꯂꯩꯔꯝꯕꯗꯣ ꯀꯃꯥꯏꯅ ꯂꯣꯏꯁꯟꯁꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯂꯣꯡ ꯗꯤꯁꯇꯦꯟꯁꯇ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯟꯇꯣꯔꯛꯄꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯊꯨꯡꯅꯔꯅꯤ ꯑꯗꯩꯗꯤ ꯃꯥꯅ ꯏꯕꯥꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯗꯤ ꯌꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯀꯣ ꯀꯔꯀ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯩ ꯑꯄꯟ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯀꯔꯀꯒꯤ ꯑꯣꯏꯅ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯪꯅ ꯁ꯭ꯇ꯭ꯔꯦꯁ ꯅꯁꯥꯅ ꯇꯦꯟꯁꯟꯁꯨ ꯂꯩꯖꯖꯕꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯨꯛꯅꯤꯡꯅ ꯈꯜꯂꯦꯀꯣ ꯃꯤꯁꯨ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯍꯩꯗ ꯅꯪ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯌꯥꯎꯔꯒꯁꯨ ꯃꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯕꯗꯧꯅ ꯇꯧꯋꯤꯀꯣ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ ꯍꯣꯏ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯗꯣꯔꯛꯄ꯭ꯔ ꯌꯦꯡꯉꯨꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛꯄ ꯀꯔꯀꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯂꯩꯇꯦ ꯐꯖꯅ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤꯁꯦ ꯌꯥꯝꯅ ꯈꯤꯇꯪꯗꯤ ꯀꯝꯄ꯭ꯂꯦꯛꯁꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯔꯝꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤ ꯑꯣꯏꯔꯒꯁꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯌꯦꯁꯇꯤ ꯍꯥꯏꯒꯦꯅ ꯈꯜꯂꯦꯕꯀꯣ ꯌꯦꯁꯁꯨ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯤ ꯇ꯭ꯔꯦꯞ ꯇꯧꯔꯒ ꯂꯩꯔꯦꯅ ꯃꯁꯥꯅ ꯈꯟꯖꯔꯦꯕ ꯃꯔꯝꯗꯤ ꯀꯦꯔꯤꯌꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯩꯁꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯈꯤꯇꯪ ꯕꯦꯛ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯔꯥ ꯐꯨꯜ ꯄꯤꯕꯗꯣ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯅꯪꯅ ꯌꯥꯝ ꯑꯦꯇꯦꯆꯃꯦꯟ ꯑꯣꯏ ꯅꯣꯏꯕꯥꯅꯤ ꯌꯥꯝꯅ ꯍꯣꯏ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯅꯪꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯑꯩ ꯊꯥꯖꯔꯤ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯂꯩ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯗꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯆꯥꯗꯕꯩꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯅꯪꯉꯣꯟꯗ ꯇ꯭ꯔꯦꯞ ꯇꯧꯔꯒ ꯅꯪꯅꯗꯤ ꯂꯣꯡ ꯇꯥꯝꯗꯤ ꯆꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤꯗꯤ ꯈꯤꯇꯪ ꯑꯗꯨꯗ ꯄꯜꯂꯒ ꯂꯩꯈꯔꯦꯀꯣ ꯅꯪꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯂꯒ ꯍꯥꯏꯗꯤ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤꯗꯗꯤ ꯅꯪꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯦ ꯈꯤꯇꯪ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯦ ꯅꯨꯡꯁꯤꯅꯕꯁꯦ ꯄꯨꯔꯥ ꯐꯨꯜ ꯄꯤꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯅꯁꯥꯅꯁꯨ ꯑꯗꯨꯝ ꯑꯩ ꯈꯛꯅ ꯅꯨꯡꯁꯤꯕ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯖꯕ ꯌꯥꯎꯔꯛꯑꯝꯗꯧꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯅꯗꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯃꯜꯂꯦꯅ ꯈꯜꯂꯦꯀꯣ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯥꯏꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯁꯨ ꯄꯨꯔꯥ ꯍꯦꯟꯖꯟꯕ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯕ ꯑꯣꯏꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯍꯦꯃꯟꯕ ꯍꯥꯏꯇꯥꯔꯦ ꯍꯦꯃꯜꯂꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯍꯦꯃꯜꯂꯦꯅ ꯈꯜꯂꯦ ꯑꯗꯩꯗꯤ ꯅꯪꯉꯣꯟꯗ ꯐꯕꯗ ꯑꯣꯏꯔꯒꯁꯨ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯍꯥꯏꯗꯤ ꯅꯪꯅ ꯂꯥꯏꯔꯤꯛꯃꯛꯇ ꯑꯣꯏꯔꯒꯁꯨ ꯅꯪꯅ ꯍꯦꯟꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯆꯥꯟꯅꯗꯦ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯒꯦ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ ꯀꯦꯔꯤꯌꯔ ꯄꯩꯁꯥꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯟꯅ ꯑꯝꯇꯪ ꯈꯤꯇꯪ ꯇꯧꯕꯤꯔꯒ ꯅꯪ ꯌꯦꯁ ꯍꯥꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨꯀꯣ ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯇ꯭ꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯍꯥꯟꯅ ꯇꯧꯕꯤꯌꯨꯀꯣ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯦ ꯀꯩꯅꯥ ꯔꯥꯁꯤꯒꯤꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯥ ꯑꯍꯨꯝꯁꯤꯒꯤ ꯑꯗꯨꯝ ꯁꯟꯇꯣꯛꯇꯕꯤꯗ ꯑꯗꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩ ꯀꯦꯔꯤꯌꯔꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯀꯣ ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯄꯥꯎꯗꯤ ꯑꯃꯨꯛ ꯐꯥꯎꯔꯛꯑꯦꯀꯣ ꯐꯥꯎꯔꯛ ꯇꯥꯔꯒꯁꯨ ꯅꯪꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯥꯎꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯅꯪ ꯅꯁꯥꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯒ ꯂꯩꯔꯦ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯇ꯭ꯔꯦꯚꯦꯜꯒꯨꯝꯕ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯎꯅꯕ ꯑꯗꯩꯗꯤ ꯃꯇꯝ ꯄꯤꯅꯕꯀꯣ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯔꯒꯁꯨ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯐꯦꯕꯋꯥꯔꯤ ꯊꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯦ ꯁꯤꯁꯤꯅ ꯅꯪꯅ ꯍꯥꯏꯕꯅ ꯑꯃ ꯃꯥꯅ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯐ꯭ꯔꯤ ꯄꯥꯝꯃꯛꯄ ꯅꯁꯥꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯑꯦꯇꯦꯆꯃꯦꯟ ꯑꯣꯏꯅꯤꯡꯗꯕꯀꯣ ꯅꯛꯁꯟꯅꯤꯡꯗꯕ ꯑꯗꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯑꯒꯁꯨ ꯅꯪꯁꯦ ꯐ꯭ꯔꯤ ꯑꯣꯏꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯌꯨꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯌꯥꯏꯀꯣ ꯊꯧꯗꯣꯛꯁꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯨꯝꯕꯅꯦ ꯐꯪꯁꯟꯒꯨꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯊꯣꯛꯄꯗꯒꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯄꯤꯅꯔꯛꯇꯕꯗꯒꯤ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯈꯤꯇꯪ ꯂꯥꯏꯊꯣꯛꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯑꯣꯏꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯀꯄꯜ ꯑꯣꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯝꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂ ꯆꯠꯈꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯅꯪꯉꯣꯟꯗ ꯂꯥꯏꯊꯣꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯁꯦꯀꯣ ꯑꯇꯩ ꯅꯠꯇꯦ ꯃꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯇꯧꯈꯤꯕꯗ ꯍꯥꯏꯗꯤ ꯑꯣꯅꯦꯁ ꯑꯣꯏꯈꯤꯗꯕ ꯊꯥꯖꯈꯤꯗꯕ ꯍꯥꯏꯗꯤ ꯃꯥꯅ ꯈꯤꯇꯪ ꯑꯔꯥꯟꯕ ꯑꯃ ꯇꯧꯈꯤꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇ ꯃꯥ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯦꯀꯣ ꯃꯥ ꯑꯗꯨꯗꯤ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ ꯀꯥꯏꯅ
ꯍꯥꯏꯗꯤ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯐꯒꯗꯧꯅꯦ ꯀꯥꯏꯅ ꯈꯜꯂꯛꯄꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯏ ꯁꯤ ꯄꯣꯠꯁꯦ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯁꯥꯎꯅꯔꯛꯄꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯃꯥ ꯃꯁꯥ ꯃꯊꯟꯇꯗꯤ ꯔꯤꯌलाꯏꯁꯇꯤ ꯇꯧꯔꯦꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯣꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯄꯥर्ꯠꯅꯔꯁꯤꯅꯀꯣ ꯃꯇꯨꯡꯗꯤ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯏꯀꯣ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯅꯤꯡꯉꯦ ꯑꯗꯨꯒ ꯃꯇꯝꯁꯦ ꯄꯤꯅꯤꯡꯉꯦꯀꯣ ꯑꯗꯨꯕꯨ ꯃꯇꯝ ꯄꯤꯔꯛꯇꯕꯗꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯃꯇꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯄꯤꯅꯕꯤꯌꯨ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤꯁꯦ ꯅꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯅꯦ ꯍꯥꯏꯗꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯌꯥꯏꯀꯣ ꯃꯔꯝꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯣꯏꯒꯦꯔꯁꯨ ꯑꯗꯩ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯃꯥꯅ ꯇꯧꯔꯛꯈꯤꯕ ꯑꯣꯏꯔꯒꯁꯨ ꯅꯪꯉꯣꯟꯗ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯌꯥꯎꯋꯦꯀꯣ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯥर्ꯠꯅꯔꯁꯤ ꯅꯪꯅ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯑꯣꯏꯀꯣ ꯅꯪꯅ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯅꯪꯒꯤ ꯄꯥर्ꯠꯅꯔꯁꯦ ꯑꯗꯨꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯅꯪ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯀꯦꯔꯤꯌꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯅꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯂꯧꯔꯒ ꯅꯪ ꯐ꯭ꯂꯣ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯒꯦꯅ ꯈꯜꯂ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯪꯒꯤ ꯄꯥर्ꯠꯅꯔꯁꯤꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯦꯀꯣ ꯍꯣꯏ ꯃꯃꯥꯡꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕꯗꯒꯤ ꯁꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯍꯥꯏꯗꯤ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒꯗꯤ ꯃꯥꯟꯅꯗꯦꯗꯅꯀꯣ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯑꯣꯏꯕꯅꯤꯅꯀꯣ ꯅꯪꯒꯤ ꯄꯥर्ꯠꯅꯔꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯅꯪꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯌꯥꯔꯒꯗꯤ ꯆꯠꯂꯦꯀꯣ ꯑꯗꯨꯒ ꯅꯪ ꯅꯁꯥ ꯑꯣꯏꯅ ꯅꯨꯡꯁꯤꯖꯔꯦꯀꯣ ꯃꯥꯔꯁ ꯁ꯭ꯋꯥꯏꯗꯗꯤ ꯅꯪ ꯅꯁꯥ ꯑꯣꯏꯅ ꯈꯟꯖꯔꯒ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯅꯕꯗꯁꯨ ꯂꯨꯞꯄꯗꯤ ꯑꯣꯏꯗ꯭ರೆ ꯑꯗꯨꯒ ꯅꯁꯥꯗ ꯑꯣꯏꯅ ꯐꯣꯀꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥर्ꯠꯅꯔꯗꯒꯤ ꯅꯪ ꯃꯇꯦꯡꯗꯤ ꯂꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯦꯀꯣ ꯄꯥर्ꯠꯅꯔꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯂꯧꯔꯔꯣꯏꯒꯦ ꯅꯪ ꯅꯁꯥꯅ ꯑꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯅꯪꯒꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥर्ꯠꯅꯔꯁꯤꯅ ꯈꯜꯂꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯪꯒ ꯅꯨꯡꯁꯤꯅꯈꯤꯕꯁꯦ ꯌꯥꯝꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯈꯤꯕꯅꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯈꯜꯗꯁꯨ ꯅꯪꯒꯤ ꯄꯥर्ꯠꯅꯔꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯌꯥꯝꯅ ꯐꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯕꯃꯛꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯐꯖꯕꯃꯛꯁꯨ ꯅꯠꯇꯦ ꯀꯥꯏ ꯋꯥꯈꯜꯗ ꯁꯨꯝ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯅꯪꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯣꯏꯕꯥꯅꯤ ꯁꯥꯎꯅꯔꯛꯄ ꯎꯡꯈꯠꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤꯀꯣ ꯃꯥꯏ ꯃꯄꯨꯛꯅꯤꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯀꯩꯁꯨ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯎꯗꯦ ꯅꯪ ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯂꯧꯕ ꯎꯏ ꯑꯗꯨ ꯐꯖꯅ ꯂꯧꯕꯤꯌꯨꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯑꯣꯏꯅꯗꯤꯅꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯉꯣꯟꯗ ꯏꯟꯗꯤꯀꯦꯠ ꯇꯧꯔꯛꯄ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯄꯥर्ꯠꯅꯔꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯕ ꯄꯣꯠꯇꯣ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯏꯕ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯏꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯂꯨꯍꯣꯡꯅꯤꯡꯕ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯌꯥꯔꯕ ꯂꯨꯍꯣꯡꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯨ ꯑꯗꯨꯝ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅꯀꯣ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯏꯁꯨ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯅ ꯂꯩ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯅꯨꯡꯁꯤꯅꯒꯦ ꯈꯣꯠꯀꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯊꯕꯛꯇꯤ ꯆꯤꯟꯕ ꯑꯣꯏꯔꯦꯀꯣ ꯕꯤꯖꯤꯗꯤ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯐꯦꯃꯤꯂꯤꯒꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯄꯤꯔꯦꯀꯣ ꯐꯦꯃꯤꯂꯤꯒꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯒ ꯔꯤꯂꯦꯁꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦꯀꯣ ꯃꯣꯏꯒꯤ ꯑꯣꯏꯔꯒꯁꯨ ꯐꯦꯃꯤꯂꯤꯒꯤ ꯔꯣꯜ ꯈꯔꯁꯨ ꯌꯥꯎꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯇꯧ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯈꯔꯗꯤ ꯌꯥꯎꯔꯦ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯑꯗꯨꯝ ꯕꯦꯂꯦꯟꯁꯇ ꯑꯗꯨꯝ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯗ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯒꯤ ꯑꯣꯏꯔꯒꯁꯨꯀꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ರೆ ꯕꯦꯂꯦꯟꯁꯇ ꯑꯣꯏꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯂꯩꯕꯅ ꯅꯨꯡꯁꯤꯅꯕꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯂꯨꯍꯣꯡꯕꯃꯛꯇꯤ ꯍꯣꯡꯈꯤꯗꯧꯕ ꯃꯥꯟꯗꯦꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯆꯪꯁꯤꯟꯕꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯒꯁꯨ ꯑꯀꯤꯕꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯅꯪꯉꯣꯟꯗ ꯆꯦꯂꯦꯟꯖꯦꯁꯇꯤ ꯂꯥꯛꯀꯅꯤꯀꯣ ꯅꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯄꯥर्ꯠꯅꯔ ꯅꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯆꯦꯂꯦꯟꯖꯦꯁ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯈꯤꯇꯪ ꯎꯡꯈꯠꯅꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝꯗꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨ ꯂꯥꯛꯄꯁꯤꯅ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯒꯦꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯈꯤꯕ ꯁꯥꯎꯅꯔ ꯂꯩꯈꯤꯕ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯤꯀꯣ ꯐꯥꯎꯁꯤꯔ ꯐꯥꯎꯔꯣꯏꯁꯤꯔ ꯌꯥꯔꯁꯤꯔ ꯌꯥꯒꯨꯝꯁꯤꯔ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯉꯝꯗ꯭ꯔꯤꯀꯣ ꯕꯦꯁꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯈꯟꯕꯃꯛꯇꯤ ꯄꯨꯂꯞꯀꯤ ꯆꯥꯎꯔꯥꯛꯄ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯐꯔꯦꯀꯣ ꯑꯗꯨ ꯐꯦꯃꯤꯂꯤꯒꯤꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯂꯩ ꯂꯣꯡ ꯇꯥꯝꯁꯨ ꯆꯠꯅꯤꯡꯉꯦ ꯑꯗꯨꯝ ꯂꯣꯏꯅꯗꯤ ꯐꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯅꯪꯒꯤ ꯄꯥर्ꯠꯅꯔꯁꯤꯅꯅꯦ ꯅꯪꯁꯦ ꯃꯤꯁ ꯌꯥꯝ ꯇꯧꯋꯦꯀꯣ ꯃꯥꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯅꯪꯒꯤ ꯄꯥर्ꯠꯅꯔꯅ ꯈꯟꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯪꯁꯦ ꯆꯦꯟꯖ ꯇꯧꯔꯦꯅꯗꯤ ꯈꯜꯂꯦꯀꯣ ꯃꯥꯅ ꯅꯪꯁꯦ ꯑꯍꯣꯡꯕ ꯑꯃꯗꯤ ꯍꯣꯡꯉꯦ ꯆꯦꯟꯖ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯅꯪꯉꯣꯟꯗ ꯆꯦꯟꯖ ꯇꯧꯔꯦꯅꯗꯤ ꯈꯜꯂꯦꯀꯣ ꯅꯪꯒꯤ ꯄꯥर्ꯠꯅꯔꯅ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯒꯤꯀꯣ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯤꯒꯅꯨꯀꯣ ꯄꯦꯁꯦꯟ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯤ ꯉꯥꯏꯕ ꯀꯟꯕꯤꯌꯨꯀꯣ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤक ꯊꯣꯛꯏꯕ ꯄꯣꯠꯇꯣ ꯇꯨꯡꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯁ꯭ꯄꯤꯠꯇꯤ ꯌꯥꯝꯅ ꯊꯨꯖꯅꯤꯡꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯒꯁꯨ ꯈꯤꯇꯪ
ꯈꯣꯡ ꯊꯥꯡꯖꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯧꯒꯗꯕ ꯁ꯭ꯂꯣꯗꯗꯤ ꯆꯠꯂꯒ ꯂꯩꯔꯦꯀꯣ ꯃꯔꯝꯗꯤ ꯅꯣꯏꯕꯥꯅꯤꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯨ ꯑꯗꯨꯒ ꯅꯪꯒꯁꯨ ꯄꯨꯂꯞ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯁ꯭ꯇꯛ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯦ ꯈꯤꯇꯪ ꯊꯨꯖꯟꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩ ꯁ꯭ꯂꯣꯗ ꯂꯩꯔꯦ ꯑꯗꯣ ꯋꯥꯗꯤ ꯋꯥꯔꯨꯅꯨ ꯃꯔꯝꯗꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯗꯩꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯅ ꯐꯔꯛꯀꯅꯤꯀꯣ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯛ ꯇꯧꯕ ꯈꯣꯠꯄ ꯃꯥꯔꯆ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯎꯅꯕ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯕꯤꯒꯅꯣꯅ ꯍꯥꯏꯗꯣ ꯄꯦꯁꯦꯟ ꯉꯥꯏꯕ ꯀꯟꯕꯤꯌꯨ ꯍꯥꯏꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯗꯨꯗ ꯁ꯭ꯇꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯄꯣꯖꯤꯇꯤꯞꯇ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯃꯥꯔꯆ ꯊꯥꯗꯗꯤ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯁꯨ ꯄꯣꯖꯤꯇꯤꯞꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯐꯅꯌꯥꯝ ꯁꯥꯎꯅꯔꯛꯄ ꯑꯣꯏꯔꯒꯁꯨ ꯅꯃꯥꯟꯅꯕꯅꯤ ꯈꯪꯗꯦ ꯅꯃꯥꯟꯅꯕꯤꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯍꯟꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯗꯨ ꯍꯥꯏꯌꯣ ꯁꯥꯎꯅꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯨꯝꯕꯀꯣ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯔꯒꯁꯨ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯨꯝꯕ ꯑꯗꯨ ꯍꯥꯏꯒꯅꯨ ꯑꯗꯒꯤ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯅꯣꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁ꯭ꯇꯛꯇꯤ ꯇꯧꯔꯒꯗꯤ ꯂꯩꯌꯦꯕꯀꯣ ꯊꯥ ꯑꯃꯅꯤꯁꯦ ꯑꯗꯨꯕꯨ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯦꯔꯥ ꯂꯩꯃꯤꯟꯅꯔꯣꯏꯔꯥ ꯍꯥꯏꯗꯤ ꯑꯩ ꯏꯅꯥꯛꯇ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯏꯕꯥꯅꯤ ꯊꯥꯗꯣꯛꯅꯔꯔꯣꯏ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅꯗꯧꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯟꯅ ꯅꯣꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯈꯤꯕ ꯑꯗꯩꯗꯤ ꯎꯅꯈꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯤꯇꯪ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯕꯅꯦ ꯍꯥꯟꯅꯅ ꯐꯖꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯤꯡꯁꯤꯡꯉꯛꯄꯗꯧꯅ ꯎꯏꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯟꯅ ꯇꯧꯈꯤꯕ ꯅꯨꯡꯉꯥꯏꯕꯈꯩꯗꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯈꯜꯂꯤꯁꯦ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯇꯧꯔꯝꯗ꯭ꯔꯁꯨ ꯀꯥꯏꯅ ꯈꯜꯂꯛꯄꯀꯣ ꯃꯁꯥꯗ ꯑꯁ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯇꯧꯔꯝꯗ꯭ꯔꯒꯁꯨ ꯐꯗꯧꯅꯦ ꯀꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯑꯗꯨꯃꯥꯏꯅꯀꯣ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ ꯑꯗꯨꯒ ꯑꯋꯥꯠꯄ ꯑꯃꯗꯤ ꯏꯔꯩ ꯂꯩꯕꯗꯧꯅ ꯇꯧꯔꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯗ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯊꯥ ꯁꯥꯕꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯁꯥꯁꯤꯗ ꯑꯋꯥꯠꯄ ꯑꯃ ꯏꯔꯩ ꯂꯩꯕꯗꯧꯅ ꯇꯧꯋꯦꯀꯣ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅꯗꯤ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯉꯥꯏꯕꯤꯔꯣꯀꯣ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯃꯤ ꯑꯅꯧꯕ ꯂꯥꯛꯄ ꯌꯥꯏ ꯑꯅꯧꯕ ꯈꯣꯡ ꯊꯥꯡꯖꯟꯕ ꯌꯥꯏꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯕ ꯑꯗꯩꯗꯤ ꯂꯨꯍꯣꯡꯉꯕ ꯀꯄꯜꯁꯤꯡ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯐꯖꯅ ꯏꯅꯔꯖꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯀꯣ ꯅꯕꯥꯅꯤꯒꯤ ꯀꯅꯦꯛꯁꯟ ꯑꯃ ꯂꯩ ꯀꯅꯦꯛꯁꯟ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯀꯣ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯅꯩꯀꯣ ꯑꯗꯨꯒ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒ ꯅꯪꯒꯁꯦ ꯄꯨꯔꯥ ꯁꯣꯜꯃꯦꯠꯀꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯕꯗꯧꯅ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯃꯅꯁꯨ ꯂꯣꯏꯅ ꯊꯥꯖꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯥꯔꯠꯅꯔꯗꯒꯤ ꯄꯩꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯩꯁꯥꯒꯤ ꯃꯇꯦꯡꯒꯨꯝꯕ ꯐꯪꯕ ꯌꯥꯏꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯒꯤ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗꯁꯨ ꯑꯗꯨꯝ ꯅꯪ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦꯀꯣ ꯊꯕꯛ ꯇꯧꯔꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦꯀꯣ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯥꯏ ꯈꯔ ꯑꯣꯟꯁꯤꯜꯂꯦ ꯀꯦꯔꯤꯌꯔꯗ ꯑꯣꯏꯅ ꯈꯔ ꯐꯣꯀꯁ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯊꯥ ꯈꯤꯇꯪ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏ ꯆꯠꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯟꯐ꯭ꯌꯨꯖꯟ ꯈꯤꯇꯪ ꯂꯩꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯗ ꯑꯗꯩꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯀꯣ ꯑꯗꯨꯒ ꯅꯣꯏꯕꯥꯅꯤ ꯀꯣꯏꯕ ꯆꯠꯄ ꯎꯅꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯅꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯌꯥꯎꯋꯦꯀꯣ ꯅꯪ ꯑꯣꯏꯗꯣꯏꯔꯥ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯗꯣꯏꯔꯥ ꯑꯃꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯅꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨ ꯐꯖꯅꯗꯤ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯀꯩꯁꯨ ꯑꯀꯥꯏꯕ ꯈꯣꯠꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯈꯟꯕ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯃꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨꯀꯣ ꯍꯧꯈꯤꯕ ꯈꯣꯠꯈꯤꯕꯁꯦ ꯀꯥꯎꯊꯣꯛꯑꯒ ꯅꯧꯅ ꯍꯧꯔꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯍꯧꯈꯤꯕꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯥꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯒꯁꯨ ꯅꯪꯅ ꯍꯥꯏꯗꯤ ꯁꯣꯝꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯍꯥꯏꯕ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯄꯥꯎ ꯐꯥꯎꯅꯁꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯐꯖꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯣꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯒ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯪꯁꯦ ꯌꯥꯝ ꯅꯤꯡꯖꯩꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯈꯣꯠꯈꯤꯕꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯒ ꯅꯧꯅ ꯍꯧꯔꯁꯦꯅ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯩꯀꯣ ꯀꯦꯔꯤꯌꯔꯗꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯃꯀꯔꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯀꯨꯝꯚ ꯔꯥశꯤꯒꯤꯀꯣ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯐ ꯐꯠꯇ ꯐꯖꯅ ꯈꯟꯊꯔꯒ ꯆꯠꯄꯗꯧꯅ ꯇꯧꯋꯤ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜ ꯌꯥꯝꯅ ꯑꯣꯏꯔꯔꯣꯏꯒꯦꯅꯁꯨ ꯈꯜꯂꯦꯀꯣ ꯔꯤꯂꯦꯁꯟꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯠꯂꯒꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯅꯪꯅ ꯆꯠꯅꯤꯡꯉꯤꯕ ꯅꯪꯗꯤ ꯇꯧꯍꯟꯅꯤꯡꯉꯤꯕ ꯔꯤꯂꯦꯁꯟꯁꯤ ꯅꯪ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯅꯪ ꯁꯣꯏꯕ ꯌꯥꯕ ꯁꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯁꯣꯏꯕ ꯌꯥꯕ ꯁꯣꯏꯈ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯏꯍꯜꯂꯔꯣꯏꯅ ꯅꯪ ꯅꯁꯥꯗ ꯈꯟꯖꯔꯦꯀꯣ ꯑꯗꯨꯅ ꯑꯐꯕꯇ ꯐꯖꯅ ꯈꯟꯊꯔꯒ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯐꯤꯂꯤꯡ ꯑꯃꯗꯤ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅꯤꯡꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕ ꯃꯥꯜꯂꯦ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯌꯥꯁꯤꯔ ꯌꯥꯔꯣꯏꯁꯤꯔ ꯅ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯩꯗꯤ
ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯀꯨꯝꯕꯒꯤ ꯑꯣꯏꯅꯀꯣ ꯈꯤꯇꯪ ꯁꯥꯎꯅꯕꯗꯤ ꯂꯩꯕ ꯌꯥꯏ ꯁꯥꯎꯅꯔꯛꯄꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯤꯇꯪ ꯂꯩꯅꯔꯛꯇꯕꯀꯣ ꯃꯦꯆꯣꯔ ꯂꯣꯏ ꯑꯣꯏꯅꯔꯛꯑꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯥꯎꯅꯔꯒꯗꯤ ꯀꯩꯁꯨ ꯉꯥꯡꯅꯔꯔꯣꯏꯕꯀꯣ ꯁꯤꯗ ꯋꯥꯈꯜ ꯍꯥꯏꯗꯤ ꯑꯐꯕꯗ ꯐꯖꯅ ꯈꯟꯊꯔꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤꯅ ꯑꯗꯣ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯛꯇꯕꯒꯤ ꯁꯥꯎꯅꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯏꯀꯣ ꯑꯗꯨ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ ꯀꯨꯝꯕ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝꯒ ꯍꯥꯏꯔꯛꯀꯦꯀꯣ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯁꯤꯒꯦꯅ ꯈꯜꯂꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯅꯪꯁꯦ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯁꯤꯒꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕꯗꯣ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯀꯣ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯁꯤꯒꯦꯅ ꯑꯗꯨꯒ ꯅꯪꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯥꯅ ꯀꯔꯤꯝ ꯐꯥꯎꯕꯤꯗꯦ ꯈꯪꯗꯕ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯀꯨꯝꯕ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯣꯠꯇꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯀꯨꯝꯕ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯕ ꯔꯥꯁꯤꯒꯤ ꯁꯤꯗ ꯂꯩꯖꯔꯦ ꯃꯊꯪꯗ ꯑꯔꯣꯏꯕꯗꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯥꯡꯕꯁꯤ ꯈꯤꯇꯪ ꯌꯥꯝꯅ ꯀꯟꯕꯤꯔꯣꯀꯣ ꯈꯥꯡꯕꯁꯤ ꯈꯤꯇꯪ ꯌꯥꯝꯅ ꯀꯟꯕꯤꯔꯣ ꯃꯔꯝꯗꯤ ꯄꯨꯔꯥ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯔꯤꯁꯇꯥꯔꯠ ꯉꯥꯛꯇꯅꯤꯀꯣ ꯑꯣꯏꯔꯤꯁꯦ ꯔꯤꯂꯦꯁꯟꯗ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯈꯥꯡꯕꯇꯪ ꯈꯟꯕꯤꯌꯣ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯔꯤꯂꯦꯁꯟ ꯂꯩꯕ ꯍꯥꯏꯗꯤ ꯈꯪꯅꯕ ꯂꯩꯔꯕ ꯑꯣꯏꯔꯒꯁꯨ ꯐꯖꯅꯗꯤ ꯑꯗꯨꯝ ꯎꯅꯕ ꯈꯣꯠꯄ ꯌꯥꯏꯀꯣ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯄꯥꯔꯠꯅꯔꯒ ꯑꯗꯨꯝ ꯑꯗꯨꯒ ꯅꯪꯒꯤ ꯈꯪꯅꯔꯤꯕ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯅꯪ ꯊꯦꯡꯅꯕ ꯎꯅꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯩꯈꯤꯕ 2025 ꯇꯧꯔꯁꯨ ꯏꯁꯨ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯂꯣꯏꯔꯒ ꯅꯨꯡꯁꯤꯅꯒꯦꯅꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯐꯖꯅꯁꯨ ꯂꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯅ ꯎꯏꯀꯣ ꯑꯗꯨꯒ ꯈꯥꯡꯕꯗꯤ ꯀꯜꯂꯣꯅ ꯍꯥꯏꯀꯣ ꯄꯦꯁꯦꯟꯗꯤ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯌꯥꯝꯅ ꯇꯔꯥꯏꯅꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯈꯥꯡꯕ ꯈꯔ ꯀꯟꯕꯤꯌꯣꯅ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯉꯣꯟꯗ ꯄꯨꯔꯥ ꯔꯤꯂꯦꯛꯁ ꯍꯥꯏꯗꯤ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦꯀꯣ ꯅꯁꯥꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯑꯒ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯆꯠꯂꯤꯕ ꯍꯥꯏꯗꯤ ꯂꯝꯕꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯑꯒ ꯅꯪ ꯅꯁꯥꯗꯣ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯀꯣ ꯅꯪꯒꯤ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯪ ꯉꯥꯏꯉꯝꯗꯕꯗꯤ ꯇꯧꯒꯅꯨ ꯅꯪꯒꯤ ꯐꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯀꯣ ꯏꯁꯣꯔꯅ ꯑꯗꯨꯅ ꯄꯦꯁꯦꯟ ꯂꯩꯕꯤꯌꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯈꯣꯡ ꯊꯥꯡꯖꯟꯕꯤꯒꯅꯨꯀꯣ ꯔꯤꯂꯦꯁꯟꯗ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯊꯨꯖꯟꯕꯤꯒꯅꯨ ꯄꯦꯁꯦꯟ ꯂꯩꯕꯤꯌꯨ ꯍꯥꯏꯗꯤ ꯃꯇꯝ ꯂꯥꯛꯀꯅꯤꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯅꯪ ꯀꯩꯅꯣꯗꯗꯤ ꯌꯥꯝꯅ ꯑꯣꯏꯔꯦ ꯔꯤꯂꯦꯁꯟꯗꯗꯤ ꯃꯇꯝ ꯈꯔ ꯄꯤꯗ꯭ꯔꯦꯀꯣ ꯕꯤꯖꯤ ꯌꯥꯝꯅ ꯑꯣꯏꯈ꯭ꯔꯦ ꯅꯪ ꯊꯕꯛ ꯂꯣꯝꯗ ꯑꯣꯏꯅ ꯈꯔ ꯑꯣꯟꯁꯤꯜꯂꯦ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯀꯦꯔꯤꯌꯔꯗ ꯑꯣꯏꯅ ꯐꯣꯀꯁ ꯑꯗꯨꯗꯅ ꯍꯦꯟꯅ ꯄꯤꯔꯦꯀꯣ ꯅꯪꯅ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯑꯣꯏꯅ ꯗꯤꯁꯤꯖꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯁꯨꯅꯦ ꯍꯥꯏꯗꯤ ꯃꯤ ꯑꯅꯧꯕ ꯔꯤꯁꯇꯥꯔꯠ ꯇꯧꯒꯦ ꯃꯤ ꯑꯅꯧꯕ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯅꯪ ꯗꯥꯏꯔꯦꯛ ꯌꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ ꯑꯗꯨ ꯄ꯭ꯔꯣꯄꯔ ꯗꯤꯁꯤꯖꯟ ꯅꯪ ꯂꯧꯔ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯏ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯦꯅ ꯈꯜꯂꯦꯀꯣ ꯊꯕꯛꯇ ꯑꯣꯏꯔꯒꯁꯨ ꯅꯪ ꯄꯨꯔꯥ ꯆꯞ ꯆꯥꯕ ꯗꯤꯁꯤꯖꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯈꯜꯂꯦꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ ꯄꯨꯔꯥ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕꯗꯧꯅ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯁꯨ ꯅꯪꯅ ꯊꯦꯡꯅꯔꯛꯀꯗꯧꯕ ꯍꯥꯏꯗꯤ ꯑꯅꯧꯕ ꯃꯤ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨꯀꯣ ꯄꯨꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣꯏꯔꯁꯨ ꯄꯨꯔꯥ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯐꯣꯀꯁꯁꯦ ꯑꯅꯝꯕꯅ ꯅꯪ ꯀꯩꯅꯣꯗ ꯄꯤꯔꯦ ꯀꯦꯔꯤꯌꯔꯗ ꯑꯣꯏꯅ ꯄꯤꯔꯦꯀꯣ ꯅꯪ ꯍꯥꯔꯠ ꯋꯥꯔꯛꯇ ꯑꯣꯏꯅ ꯄꯤꯔꯦ ꯍꯥꯔꯠ ꯋꯥꯔꯛ ꯌꯥꯝ ꯇꯧꯗꯧ ꯃꯥꯜꯂꯦꯀꯣ ꯃꯊꯪ ꯆꯍꯤꯁꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯈꯟꯕꯗꯣ ꯑꯗꯨꯃ ꯍꯥꯏꯔꯛꯀꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯁꯨ ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯑꯣꯏꯒꯦꯔꯥꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯈꯪꯅꯕ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯔꯤꯂꯦꯛꯁ ꯑꯣꯏꯈ꯭ꯔꯦꯅ ꯈꯜꯂꯦ ꯅꯪ ꯉꯁꯥꯏꯁꯨ ꯁꯤꯗꯁꯨ ꯔꯤꯂꯦꯛꯁ ꯅꯪ ꯑꯣꯏꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯆꯠꯂꯤꯕꯗ ꯐ꯭ꯂꯣꯗ ꯑꯗꯨꯝ ꯆꯠꯈꯟꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯦꯛꯁ ꯑꯣꯏꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯦꯀꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯑꯃ ꯏꯔꯩ ꯂꯩꯕꯗꯧꯅ ꯍꯥꯏꯗꯤ ꯆꯔꯥꯡꯅꯕ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯄꯨꯛꯅꯤꯡꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅ ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣꯒꯤꯗꯤ ꯑꯣꯏꯀꯣ ꯔꯤꯁꯇꯥꯔꯠꯇꯤ ꯑꯅꯝꯕꯅ ꯑꯣꯏꯀꯣ ꯁ꯭ꯇꯥꯔꯠ ꯑꯅꯧꯕꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯑꯣꯏꯀꯣ ꯔꯤꯂꯦꯁꯟꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯈꯪꯅꯔꯝꯕ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯐ꯭ꯔꯦꯟꯒꯨꯝꯕ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯊꯦꯡꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨ ꯅꯪ ꯍꯟꯗꯛꯀꯤ ꯆꯍꯤ 2026ꯁꯤꯗ ꯅꯪ ꯄꯨꯔꯥ ꯄ꯭ꯔꯣꯄꯔ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯅꯤꯀꯣ ꯄꯨꯔꯥ ꯋꯥꯈꯜꯗꯣ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯅꯤꯀꯣ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯅ